Qatar, Saudi Arab, Bahrain, amadi UAE country ahum asina question nuna leiriba Pitribigi khwaidagi paisa paiba country singi manungda amani. Country asi kayam yamna inakerak khunbage hairagadi Qatar gi per capita income asi $1,28,000 ni. Masina America, Singapore, amadi Qatar ga yumthang nana leiriba country UAE, Saudi Arab asidagi hainingai leitana heli. Awang ba building, shopping mall, atang magari asigi damakta Qatar bu Middle East asigi Vegas haina su khangnei. Adubu Qatar asi thaina dagi hauna asumna paisa paiba country oiduna lakpa country amadi nate. Masigi marumda wari kaya ama leiri. Marup mayam ngasisu mayamgidamakta yamna interesting leiba video ama puduna laksari. Video asi yengbada viewers singna soidana interest oigani khanjai. Video asibu loyo fawbi yengminasi. Wari asi 1916 sahi asidagi haurakibani. Matam madugi Qatar gi lusingba oiriba Abdullah Al-Sani asiga British ka agreement amakak sign tawnaramki. Agreement asigi matung inna British na Qatar bu Samudra amadi kangfanda tawrakpa lan khudingmaktagi protect tawba aduga masigidamakta Qatar na sahi kunmanga Britain colony gi marakta tinduna leiba aduga Qatar dagi tholakpa natural resource singsu Britain da share piba haina yanaramki. 1940 sahi asida Qatar da ihan hanba oina oil field asi saramki aduga 1960 sahi asi fawbada Qatar da oil extraction asi ningthina chatharamki aduga Qatar gi phibamsu tapna asum chawkhatpa hauраklami adubu hendok pathokna chawkhatpadi oiramkhide. 1970 sahi asida Shell Oil Company asina Qatar da world gi khwaidagi chawba gas field North Field haiba asi saramki adubu matamasidadi gas asidagi ka hena profit ti laklamkhide. Maramdi 1970 gi matamasidadi gas asi supnatagi pipeline da puduna chatli aduga Qatar asi gas sijanaba country singdagi adukimatik lapna lei. Masi fawba pipeline tingba haibasi oithoknaroidaba thabak amakhak oiramki. Maram asidagi Shell Company asinasu oil field asi develop tornaga sijanafam khangdana leramki. 1971 sahi asida Qatar Britain dagi ningkha tamlamki. Britain dagi independence phanglabasu sahi kunmanga gi matung asi fawba Qatar asi ahongba chawkhatpa ka hena leramkhide. Adubu 1995 sahi asida Hamad bin Khalifa Al Thani na mahaki mapagi matung induna achauba inak khunba mioy amakhak oiramki. Makhoi gi target focus asi gas asini. Qatar gi Hamad bin Khalifa Al Thani na khanglamki madudi Qatar country asibu ahongba purakpa ngamgadoriba asi gas asi khaktanani haiba asi. Maram asidagi mahakna yamna rare technology oiba gas liquefaction asida invest tormki. Liquefaction technology haiba asi gas asibu liquid form da onthokpa asini. Masina gas sing asibu thawdona jahasta haptuna atopa country da puduna chatpa yagadoribani. Masigi whole process asida gas asibu -161 degree da ingtha handuna thammi. Masigi process asida Qatar na achauba investment tormki aduga ngasidi world gi largest LNG exporter country ama oiri. Qatar dagi gas import toriba country sing asi Japan, China, India, South Korea amadi Spain country sing asi yauri. Masidagi $billion kaya ama Qatar da lakpa horumki. Adubu Qatar asi totally change tobagi target asidadi masigi senfam asi apikpa saruk amakhak oiramki. Maramdi natural resource asi atopa country kaya dasu extract toba loinamak leinaba sinani. Maram asina gas taki fanglakpa paisa sing asibu mafam chana sijanaba haiba asini. Qatar na 2005 sahi asida Qatar Investment Authority kauba company amakhak semlamki. Company asigi target asi thau amadi gas tagi lakpa paisa sing asi atopa country singda invest toba asini. Maram asinani world gi mafam kayada Qatar investment asi thengnoriba asi. Masida achauba company achauba London gi hotel office kaya apartment building America gi achauba office natragana multinational oiriba Volkswagen, Barclays Bank, Tiffany & Co natragana Rosneft asida Qatar gi achauba investment kaya tauribani.
Masidagi hendokuna Qatarna $1 billion kaya sorok, airport, research center amadi financial center singda invest story FIFA World Cup 2022 asi Qatarda pangthoklibani. Masina Qatargi economic side oikhrabasu nakal amaromdana international political influence asi khudum chanchinnaba Qatarna worldgi khwaidagi chawba Arab media network asi linkhatlamki. Masibu haujik Al Jazeera haina khangnari. Karigumba Qatarna Pitribi asida makhoigi oiba mafam ama kange haiba taragadi makhoigi kholaw asi Pitribi pumba sinba thungna tahanba ama mathau taramki. Masida Al Jazeera asina achouba thodang lorumki. 2010 gi Arab Spring asidasu Al Jazeera asina aduki matik mateng torumki. Maram asidagi Saudi Arab amadi atopa country singdagi Al Jazeera asi aduki matik criticism laklamki. Al Jazeera asigi influence asi aduki matik laikhiba asina 2017 sahi asida Arab country pumbana Qatar asi boycott torumki. Boycott asi loisinnaba demand da khwaidagi ahanba demand asi Al Jazeera asibu ban tosinkhiba asini. Saudi Arab amadi UAE dadi Al Jazeera asi 2017 dagi ban toduna lakli. Masina sumaram oidana Qatar asi atopa Arab countries singna nungsidribani. Nakal amaromdana Qatar asi gas dagi atopa advantage amasu fangki. Expert kayagi matung innadi oil thaw asi 2050 natragana 60 asigi matamdadi almost electricity na mahut chinkragani hairi. Adubu gas ki prediction asidi kana amatana haiba ngamdri. Masigi ona tainabada gas ki demand asidi aduki matik hengalakli. Ikui kuidribada Russia amadi Ukraine gi war da Russia gi pipeline asi thinglamki. Masidagi Qatar gi gas ki demand asisu aduki matik hengalakli. Aduga European countries singdagisu Qatar da gas ki demand kaya ama torokli. Masina Qatar bu amukka hena paisa paiba country ama oihangadoribani. 2022 asida Qatar gi energy export asi haubadagi $100 billion asi cross tokrabani. Video asida paliba Qatar gi income sourcing asi nataba atopa way kaya amasu leiribani. Marup mayam masigi atenba video asidi matang asida loisilage. Video asidagi viewers singna khara khajik kanaba fangbiragadi video asibu like tobiramu aduga channel asibu subscribe tobiduna channel asidagi thagalakpa anova video sing lep laitani yengbiu. Mayang videomakta anova video ama muk puduna laksage.